Kurunjre ISTV News Meng Tabiriba Pumno Portaram Noxere Hojahan Badamur Pau Tobise Manipur ki DGP MK Das ke Thau Pugada Bamatam Nasi Loi Kibagaluna Police Department na Ikai Kunaba Utkre Hojipau Sandono Mupizre Manipur ki DGP oina thabak purakhiba MK Das ke thau pubagi matam ngasi loi khibagi loinana Manipur Police Department na maki maphamda utpham thokpa thogalon sing utkre ngasi hanba Manipur Rifles ke parade ground pangthokiba thoromaduda Manipur Police ke contingent cameruna thabaktagi potharagadaba DGP MK Das ta guard of honor piduna ikai khumnaki ngasi thoromaduda second IRB gi CO Fangmai Gonglin amadi taruk suba IRB gi CO is Herojit Singana parade commander oike MK Das asi Lisinga Samapal Homputara Mapalge Manipur Tripura IPS cadre ne Mahak Bihar ge Mongol Sarai district tagini Manipur da Mathau Toriba IPS officer singnage Mahak Khwaidigi senior oibida natana state asige district ayamada SP oina Mathau Toduna lakhe Mahak satkiba September thadage Manipur gi DGP oiduna thau puduna lakhibani ngasigi thoronga mari lenana MK Das na haikibada Mahak ki punsina leiriba makhaide Manipur miam amadi Manipur police po khak Kaubungamloi Adumapo Manipur ki Police Department ase transparency laina thabak taunabagi damak Housing Labour Chief Minister Okram Ibobi amadi Deputy Chief Minister Gaikhangamda Manipur Police ki oina seniority list ase niyam sumna semna ba haijabada sarkar asinasu thabak oina onthokani haibigi thajaba pirakle phangdokhe Manipur Police ki personal singi lungsingba amasung mateng aina kaujari Masiki dapat mayam unnamakku hanna tagachari mayam unnamakna afawa thabak tobiduna Manipur Police ku chokat hansi khurumjari. I thank all of you. God bless you. Ngasi thabak tawgi potharagadaba DGP MK Das na maki thabak thoksil singda mateng panglakhibagi damak Manipur gi praja singbu thagatpa phongdokre ngasi maki office chamber da pangthokpa thoromaduda mana makhata na haikibada hayengdagi thabak tagi fothaduna police ki dress setrabasu Manipur police ki nungsibadi kaidongnungda kaubungamloi police haibasi public servant amo oibana praja singi yaifagadaba thabak tawba tangaifade haike. My job as the police chief has been to listen to whatever complaint or information or suggestion which was being given to me and to see how it can best be utilized for improving the functioning of the police as a whole and winning the confidence of the public who are the ultimate masters actually. We as public servants, we live to serve them. I live to serve our country and countrymen. This is a slogan which I have given to be incorporated on all police buildings across the state. All my adult life I have given to serving the people. I still feel young enough to serve the country in some other manner. From tomorrow when I am not in uniform, does not mean that my love for the Manipur police will fade away. It will never fade away. Iril intake turbine pump maintenance na ising singbada ahong bakara lairagani haina PSE dige water supply project construction division na thadropa cherola mana khangalakle lakliba tang manga phawba prompat water treatment plan na konba mafam singda ising piba ngamkhiro hari hauji pawi mak thada atenba prem tang lojare break matungda amuka na taram noksari
Patriotic Writers Forum na puthokpa Yankhom Indirana iba Lamdanba Maitei Meki Sereng Larik ama ngasi Manipur Press Club ta phongkre taramaduda Patriotic Writers Forum ge hanagi President Sagolsem Indra Kumar Writers Forum ge President Professor Jodhachandra Sanasam amadi Manipur Literary Society ge President Palhatana Tawongi Muruiba Mui Singwana Saruyaki Sazo Senglaina Larik ki Saktaki Aibi Indira Maiteina Mayaki Larik ama Phongwa phangbugi harauba nungaiba phongdokhi maitai mek chanadringaida migi mek sizinaringaida thengnakiba awaba kya miyamda pawdongkhi watheng sumba koi ye ironje chattana koi sumba ma ironje jalai bisai amaila phawde ina almaigani asya koi mudaru paramati me almaiyo harudo aina deta Manipur Fashion Extravaganza ge ani suba saru matang sahi ge January tang 13 da ahanba Manipur Rifles ke parade ground da tungan ba lamdagi lakpa sakna ba designer singna saru yaduna pangtholagini haina fashion designer Robert Nauremna ngasi Manipur Press Club da pangthokpa pawmi singa unabda phongdokre taramasida Brazil gi maming lerebi model Marcielas Cura amadi India gi tungan ba maphamdagi model taratarukna saru yagani taramasida sakna rebi fashion designer kyasu saru yagani Haike. Mapandagi missing do ina porak umatamda akoi culture gi feel to umatamda akoi firon do mapana setluga khena bayam thin lei akoi gi lei pak lei how sila umatamda tongan firon do gi phasaba tongan ma thole aduna laiba missing do makoi gi chatnabi aina kai mo ta tamda da lei neither akoi manipuri not ki ba chatnabi kain da ba sulei adubu makoi ne chakhi umatamda akoi gi phasaba akoi culture tradition mayam da makoi ne pura chakhi ba ba sa sigi pandam da aina mapan gi internationally thakda internationally involved toraga miyam whoever entire team masemaga aina so se brought up tong no khona javani Thasigi tang kungamari gi Manipur da phongba pause singda hana PLA yarombadagi KYKL MDF da yaroba khurai dagi umakantana phongdoki ba wafam singi matangda surrender toduna mayum da leiraba Palf ki Deputy Finance Secretary Singkhaina wafam kya pawmi singda sengdokre hata golabati da leiba Hotel Orienta pangthokiba pawgi mifam da Palf ki Deputy Finance Secretary Singkhaina haikibada umakantana phongdoki ba wafam singadu aranbani umakanta haiba miyosi PLA yarombadagi potharaba da Palfta Yaugi Haiduna Lakibada Hana Yawamba Party da Yawnaba Poktak Pirga Tadokiba Misakni Maka Palfka Hiram Amatada Marilena de Magna Fondokiba Wafam da State Security Force Amadi Contrasuba Assam Rifles ka Punna Paisa Kai Haikibadu Tokiba Mata Leite Haiki Hausi Pagi Maratana Amukana Be Amatang Luminexi Breaking Matunda Amukason Taranokri Jati Kanglup Singing Marakta missing Yamjadrabasu Com Jati se quality labor Kanglup Singing Manunda Amani Haina Deputy Chief Minister Gaikangamna Comrangi annual get together come literary meet kit from the High Cray Comran Student Union Sinduna Tribal Research Institute the Pangtokiba Toramaduda Manipur Tribal Development Corporation gi Chairman Timanga Wi-Fi MLA Nunglun Victor Comran Union Northeast India ki President Lalkhomangs Serto Yauki Manga Wi-Fi na Com Jati Sigi Marakta Apaba Mahiroi Kya Puthopasi Labak Phamani Haiki MLA Nunglun Victor na Comran Jati gi Honaba Kanba Singbu Singtaki Deputy Chief Minister Gaikangamna Mai Tamliba Singna Thakha amadi lamsat bebar fazana chatrabadi tungi punsida awaba oirakpa yai nauringaida afaba maikeda satnaba honagadabani haiki Sati goi be punuma ithauda khanga chatpatai thaksi khasinai batai Izati iramdam sibatai state pun sibatai jati bijati punumak hingminamagi lomda bisangsin batai atu ore khanata aikhoi punsiase maman leiba mahiyanba adu ba punsiya kani hojik aikhoina mahiyanba du ba punsi marel lemadana future not only for the tribe, for the entire state, and for the entire communities of the state. The city future is about that. Akoina, Pia contribution say, Pinanam, Honor C. Hatna, Mayam Tamjali.
India na Manipur gi lambu miyam gi ayaba yaudana Brahmada lona pitholami haina Maoisna sangsilakhiba miyam gi langjang gi saru ama oina ngarang numidang tongan ba mafum kya da paksana mairag rally satkre Kansipur Kawalambi Layambam Laikai Dinku Road Korengai Luang Sangbam Wagwai Mayang Impal Nongada Sektana Singbam mafum singda rally satki ngangkhoi gi sambal loktho miyam gi khandaba sarkar muthatlu haiba slogan kya su laukhe Loisalakpada ngasi muru pau amukan pijre Manipur ki DGP MK Das ki thau pogadu matam ngasi loikiba loinana police department na ikai khumnaba utkrai ISTV news me tabi puno po amukan khondre